Sahi taruki nupi masa amabu gang rap tawraga yumthaktagi langtharakhre chenaba mioi khuthoknabada soklei. Uttar Pradesh ki Buland Shahar ki yum amada sahi taruk khakta ngairibi nupi masa amabu gang rap tawraba matung yumthaktagi angang asigi identity bu losinabagi mawngda langtharakhre hairi. Thokdok asi ngarang ahing athengbada thokibani police na phangba paw amagi matung inna accused ani aduna nupi masa adubu gang rap tawraba matungda yumthaktagi langtharakibani. Thokdok aduda nupi masa asi phibam thina soklabasu thawai di mangkide adubu tungda community health center da pukhatuna layeng na bohonabada laikidabani hairi. Nupi masa adugi mapana police ta wakalakpagi matung inna BNS ke section 70 close to amasung 1031 amadi Proxo F ke section 5M amasung 6 ki makhada Raju amasung Biru ke ship hairiba chap manaba building asida rent lauduna leiba mioi ani asigi mathakta case ama laukhatkhre. Thodok adu nupi masa asina yumthakta sen chongduna sanaringe de thokibani. Thodok asigi paw tabada police ki team na accused ani asibu fanabu honarakpada accused ani asi hojik semgatliba colony amagi building de lotuna laikre haiba khangba ngamlaki. Police ki team na mafam adu question na makoibu fanabu honarubada accused ani gi maikai dagi nongmai kapthorakibada police na handuna kapada accused ani mak makhongda panduna soklaba matung faduna laing satharba matungda action lokhatnaba thorang tokre hairi.